ꯀꯩꯅꯣ ꯏꯟꯖꯤꯟ ꯊꯥꯎꯗ ꯍꯥꯏꯇꯥꯔꯦ ꯏꯟꯖꯤꯟ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯎꯗ ꯃꯨꯟꯅ ꯉꯧꯔꯒ ꯑꯗꯩ ꯐꯖꯅ ꯇꯛꯈꯥꯏꯔꯒ ꯈꯨ ꯆꯤꯛꯄ ꯈ꯭ꯋꯥꯡ ꯅꯥꯕ ꯄꯨꯛ ꯊꯤꯟꯕ ꯁꯤ ꯂꯣꯏꯅ ꯀꯥꯟꯅꯕꯅꯤ ꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯇꯧꯗꯅ ꯏꯁꯥꯒꯤ ꯑꯁꯤ ꯍꯤꯗꯥꯛꯁꯤꯅ ꯁꯤꯖꯤꯟꯅꯅ ꯍꯧꯖꯤꯛ ꯆꯠꯂꯤꯃꯤꯁꯦ ꯑꯍꯜ ꯑꯣꯏꯔꯁꯨ ꯈꯨ ꯈꯨꯔꯥꯏ ꯆꯤꯛꯑꯗꯤ ꯑꯁꯤ ꯅꯨꯡꯗꯥꯡꯗ ꯈꯔ ꯑꯁꯦꯝꯅ ꯊꯝꯕꯗꯣ ꯑꯗꯨ ꯇꯩꯁꯜꯂꯤ ꯅꯣꯡꯉꯥꯜꯂꯒ ꯏꯖꯥꯡ ꯖꯥꯡꯉꯝꯃꯤ ꯑꯁꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯤꯗꯥꯛ ꯃꯥ ꯌꯥꯝꯅ ꯐꯕꯅꯤ ꯑꯁꯤ ꯁꯒꯣꯜ ꯍꯤꯗꯥꯛꯁꯦ ꯁꯒꯣꯜ ꯀꯩꯅꯣ ꯍꯤꯗꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯦ ꯃꯍꯩꯗꯨꯅꯤ ꯀꯩ ꯊꯥꯎꯗ ꯀꯥꯟꯅꯔꯤꯗꯣ ꯉꯧꯗꯣꯏꯔꯣ ꯊꯥꯎꯗ ꯉꯧꯗꯣꯏꯅꯤ ꯊꯥꯎ ꯑꯉꯥꯡꯕꯗ ꯊꯥꯎ ꯏꯟꯖꯤꯟ ꯊꯥꯎ ꯊꯥꯎꯗ ꯉꯧꯇꯥꯏ ꯖꯨꯕꯤ ꯊꯥꯎ ꯅꯠꯇꯦ ꯏꯟꯖꯤꯟ ꯊꯥꯎ ꯑꯉꯥꯡꯕꯗꯣ ꯊꯥꯎꯗ ꯉꯧꯗꯣꯏꯃꯤꯁꯦ ꯑꯁꯤꯅꯅꯦ ꯃꯨꯟꯅ ꯐꯖꯅ ꯃꯨꯟꯅ ꯉꯧꯔꯒ ꯑꯗꯒꯤ ꯊꯥꯎꯗꯨꯒꯤ ꯇꯛꯈꯥꯏꯔꯣ ꯊꯥꯎꯗꯨꯒ ꯐꯖꯅ ꯃꯤꯂꯥꯏꯔꯒ ꯅꯈꯨ ꯆꯤꯛꯏꯕ ꯁꯥꯔꯤꯕ ꯅꯈ꯭ꯋꯥꯡ ꯅꯥꯔꯤꯕ ꯀꯗꯧꯔꯤꯕ ꯂꯣꯏꯅ ꯇꯩꯁꯜꯂꯤꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯤꯁꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯩꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯅ ꯂꯩꯁꯤꯁꯨ ꯍꯥꯞꯄ ꯌꯥꯏ ꯐꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯐꯪꯗ꯭ꯔꯗꯤ ꯂꯩꯁꯨ ꯍꯥꯞꯄꯤ ꯃꯅꯥꯁꯨ ꯍꯥꯞꯄꯤ ꯐꯪꯉꯒꯗꯤ ꯃꯔꯨꯗꯣ ꯌꯥꯝ ꯐꯩ ꯃꯔꯨꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯔꯨ ꯄꯥꯟꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯄꯅꯦ ꯑꯩ ꯏꯄꯥ ꯏꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯏꯆꯥ ꯏꯁꯨ ꯈꯪꯍꯧ ꯍꯥꯏꯅ ꯗꯥꯛꯇꯔꯒꯤ ꯍꯤꯗꯥꯛꯇꯅꯁꯨ ꯎꯕ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯥꯏꯕꯒꯤ ꯍꯤꯗꯥꯛꯁꯤꯗꯤ ꯑꯩꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯤꯀꯣ ꯑꯉꯥꯡ ꯄꯤꯁꯛꯇꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩ ꯃꯈꯨ ꯅꯥꯏꯁꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯩꯁꯟꯕꯤꯌꯨ ꯑꯍꯟꯗꯁꯨ ꯑꯍꯟ ꯍꯅꯨꯕꯤ ꯍꯟꯆꯣꯛ ꯍꯟꯊꯤ ꯂꯣꯏꯅ ꯀꯥꯟꯅꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯩꯔꯤꯃꯤꯁꯦ ꯁꯦ ꯈꯨꯒꯥꯁꯦ ꯕꯤꯔꯤ 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 ꯅꯣꯏꯈꯠꯇꯅ ꯇꯩꯔꯤꯃꯤꯁꯦ ꯃꯤꯅ ꯎꯔ ꯀꯩꯅꯣ ꯂꯨꯏꯁꯦ ꯉꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂ ꯁꯨꯃꯥꯏꯅꯒ ꯇꯩꯔꯤꯃꯤꯁꯦ ꯈꯨꯒꯥꯁꯦ ꯈꯨꯁꯦ ꯁꯤ ꯆꯤꯛꯅ ꯁꯨꯝ ꯆꯥꯝꯄꯣꯝꯃꯤꯁꯦ ꯑꯁꯤ ꯇꯩꯅ ꯅꯣꯏꯅ ꯑꯗꯨꯃꯥꯏ ꯐꯔꯛꯏ ꯊꯥꯎꯗ ꯉꯧꯔꯒ ꯎꯠꯂꯗꯤ ꯐꯕ ꯊꯥꯎꯗ ꯉꯧꯕ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦꯅ ꯀꯩꯅꯣ ꯑꯗꯨꯝ ꯍꯣꯏ ꯑꯩꯈꯣꯏꯅ ꯃꯤꯇꯩꯔꯣꯟꯗꯗꯤ ꯊꯥꯎꯗ ꯉꯧ ꯇꯥꯅꯤ ꯄ꯭ꯔꯦꯛ 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 ꯂꯥꯎꯅ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯅ ꯉꯧꯔꯒ ꯊꯥꯎꯗꯣ ꯇꯦꯡꯀꯣꯠ ꯑꯝꯗ ꯍꯩꯗꯣꯛꯑꯒ ꯇꯛꯈꯥꯏꯔ ꯂꯣꯏꯔꯦꯗꯅ ꯇꯛꯈꯥꯏꯔ ꯁꯤꯕꯨ ꯂꯣꯏꯅ ꯍꯥꯀꯠꯆꯕꯗꯁꯨ ꯐꯩꯌꯦ ꯍꯥꯀꯠꯆꯕꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕꯅꯤꯁꯦ ꯑꯩꯈꯣꯏ ꯈꯣꯡ ꯈꯨꯠꯇ ꯄꯥꯊꯣꯛꯄ ꯍꯥꯀꯠꯆꯕ ꯂꯩꯀꯣꯏ ꯑꯗꯨꯃꯥꯏꯅ ꯊꯨꯡꯕ ꯆꯦꯟ ꯄꯤꯔꯧꯁꯦ ꯍꯥꯀꯠꯆꯩ ꯃꯍꯤ ꯆꯣꯠ ꯇꯩꯁꯟ ꯂꯥꯎꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨ ꯑꯁꯤ ꯍꯦꯛ ꯃꯥꯏ ꯃꯍꯤꯗꯨ ꯇꯩꯁꯟꯕꯗ ꯌꯥꯝ ꯀꯥꯟꯅꯕꯅꯤꯁꯦ ꯏꯆꯥ ꯏꯁꯨ ꯈꯪꯍꯧ ꯃꯔꯨꯗꯨꯅꯤ ꯍꯥꯏꯅꯔꯤꯁꯦ ꯃꯔꯨꯗꯣ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯣ ꯃꯔꯨꯗꯣ ꯐꯪꯗꯦ ꯀꯗꯥꯏꯗ ꯀꯣꯠꯇꯣꯏ ꯃꯔꯨꯗꯣ ꯐꯪꯉꯗꯤ ꯃꯔꯨꯗꯣ ꯇꯧꯕꯤꯌꯨ ꯃꯔꯨ ꯃꯔꯨ ꯑꯂꯤꯕꯗꯣ ꯑꯔꯤꯕ ꯄꯣꯛ ꯄꯣꯛ ꯂꯥꯎꯕꯗꯣ ꯊꯥꯎꯗ ꯉꯧꯕ ꯉꯧꯔꯒ ꯃꯍꯤꯗꯣ ꯕꯣꯇꯜ ꯑꯃꯗ ꯍꯥꯟꯖꯤꯜꯂꯒ ꯉꯧꯔꯒ ꯑꯗꯨꯁꯨ ꯇꯛꯈꯥꯏꯔꯒ ꯑꯗꯨꯝ ꯇꯤꯟꯅꯁꯜꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯩꯌꯨ ꯆꯤꯛꯄ ꯄꯣꯠꯊꯣꯛ ꯁꯥꯕꯒꯤ ꯀꯩꯅꯣ ꯆꯤꯛꯄ ꯁꯥꯕ ꯈꯨ ꯄꯣꯝꯕ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨ ꯇꯩꯕꯁꯨ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯑꯩꯈꯣꯏꯅ ꯈꯨꯒꯥꯁꯦ ꯁꯨꯝ ꯌꯥꯝꯅ ꯄꯣꯝꯃꯤ ꯇꯩꯔꯤꯃꯤꯁꯦ ꯑꯁꯤ ꯇꯩꯕꯗ ꯍꯧꯖꯤꯛ ꯃꯤ ꯑꯣꯏꯅ ꯆꯠꯂꯤꯃꯤ ꯑꯍꯜ ꯑꯣꯏꯔꯁꯨ ꯅꯨꯡꯇꯤꯒꯤꯅꯤ ꯑꯩꯈꯣꯏ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯁꯦ ꯍꯧꯖꯤꯛ ꯕꯣꯇꯣꯜ ꯑꯝꯗ ꯁꯦꯝꯃꯒ ꯊꯝꯃꯤꯃꯤꯁꯦ ꯊꯝꯃꯒ ꯑꯁꯤ ꯑꯩꯈꯣꯏ ꯇꯩꯔꯤꯅꯤ ꯅꯨꯡꯇꯤꯒꯤ ꯏꯁꯥ ꯏꯎ ꯆꯤꯛ ꯁꯥꯔꯗꯤ ꯈ꯭ꯋꯥꯡꯒꯁꯦ ꯅꯥꯔꯗꯤ ꯁꯤ ꯇꯩꯔꯤꯃꯤꯁꯦ ꯈꯨ ꯈꯨꯔꯥꯏ ꯆꯤꯛꯄ ꯈꯣꯡꯁꯥ ꯈꯣꯡ ꯃꯈꯥꯗ ꯈꯣꯡꯄꯥꯛꯇ ꯁꯥꯕ ꯀꯔꯤ ꯀꯔꯤ ꯁꯒꯣꯜ ꯍꯤꯗꯥꯛ ꯂꯣꯏꯅ ꯃꯅꯥꯗꯣ ꯇꯩꯔꯤꯃꯤ ꯐꯖꯅ ꯁꯒꯣꯜ ꯖꯦꯡꯍꯜꯂꯨꯁꯦ ꯍꯤꯗꯥꯛ ꯃꯅꯥꯅꯤꯁꯦ ꯁꯒꯣꯜ ꯍꯤꯗꯥꯛ ꯃꯅꯥ ꯄꯥꯝꯕꯤꯁꯦ ꯈꯔ ꯐꯕ ꯋꯥꯠꯂ ꯃꯥꯜꯂꯦ ꯃꯆꯥ ꯄꯥꯝꯕꯤꯁꯦ ꯑꯣꯏꯕ ꯐꯕ ꯋꯥꯠꯂꯤꯁꯦ ꯃꯥꯒꯤ ꯂꯩ ꯃꯁꯤꯡꯁꯦ ꯁꯦ ꯑꯆꯥꯊꯥꯎꯁꯤꯒ ꯃꯅꯤꯄꯨꯔꯗꯗꯤ ꯀꯦꯔꯣꯁꯤꯟ ꯍꯥꯏ ꯑꯩꯈꯣꯏ ꯏꯁꯥꯗꯅ ꯍꯋꯥ ꯍꯥꯏ ꯁꯦ ꯊꯥꯎꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯂꯤꯟꯗꯔꯗ ꯊꯥꯡꯒꯠꯂꯣ ꯑꯗꯩ ꯍꯋꯥꯁꯦ ꯈꯤꯇꯪ ꯑꯃ ꯊꯥꯗꯔꯣ ꯁꯤꯂꯤꯟꯗꯔꯗꯩ ꯊꯥꯡꯗꯔꯒꯗꯤ ꯍꯋꯥꯗꯨꯁꯨ ꯁꯤꯂꯤꯟꯗꯔꯗ ꯍꯋꯥ ꯍꯥꯏꯒꯅꯨ ꯈꯤꯇꯪ ꯍꯥꯞꯄꯣꯕ ꯅꯣꯏꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯋꯥꯁꯦ ꯊꯥꯎꯁꯦ ꯀꯦꯔꯣꯁꯤꯟ ꯊꯥꯎꯁꯦ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯤꯂꯤꯟꯗꯔꯗ ꯁꯥꯍꯜꯂꯒ ꯊꯥꯡꯗꯔꯣ ꯑꯗꯨꯒ ꯈꯤꯇꯪ ꯀꯦꯔꯣꯁꯤꯟꯁꯦ ꯈꯤꯇꯪ ꯇꯤꯠ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯇꯤꯠ ꯂꯥꯎꯅ ꯊꯥꯗꯔꯒ ꯑꯗꯨꯒ ꯈꯨ ꯈꯨꯔꯥꯏ ꯆꯤꯛꯄ ꯀꯩꯗꯧꯕ ꯌꯥꯝꯅ ꯅꯣꯏꯌꯨ ꯑꯗꯨꯒꯤꯅꯦ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯕ ꯀꯩꯗꯧꯕ ꯄꯨꯛ ꯊꯤꯟꯕ ꯊꯤꯟꯗꯣꯛ ꯆꯪꯁꯤꯜꯂꯛ ꯇꯧꯕ ꯅꯥꯏ ꯑꯝꯇ ꯅꯣꯏ ꯁꯨꯃꯥꯏꯅ ꯅꯣꯏꯕꯗꯣ ꯆꯪꯁꯤꯜꯂꯛ ꯃꯁꯨ ꯅꯨꯄꯤꯗ ꯅꯣꯏꯅ ꯆꯪꯍꯟꯒꯦ ꯅꯨꯄꯤꯗ ꯌꯦꯡꯍꯜꯂꯤ ꯁꯤꯅꯤꯁꯦ ꯁꯨꯃꯥꯏꯅ ꯕꯤꯔꯤ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯇꯤꯡꯈꯠꯄꯁꯦ ꯁꯨꯃꯥꯏꯅ ꯕꯤꯔꯤ ꯅꯣꯏꯕꯤꯕ ꯈꯨꯁꯤꯗ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯀꯩꯅꯣꯗ ꯁꯥꯍꯟ ꯇꯥꯕ ꯁꯤꯂꯤꯟꯗꯔꯗ ꯁꯥꯍꯜꯂꯒ ꯁꯨꯃꯥꯏꯅ ꯅꯣꯏꯗꯣꯏꯅꯤ ꯃꯩꯗ ꯁꯨꯃꯥꯏꯅ ꯅꯣꯏꯕꯁꯦ ꯑꯉꯥꯡꯁꯦ ꯃꯈꯨ ꯅꯥꯏꯔꯤꯁꯦ ꯅꯣꯏꯕꯤꯔꯤꯅꯤꯁꯦ ꯑꯍꯟ ꯈꯪꯗꯦ ꯑꯍꯟ ꯈꯪꯗꯦ ꯑꯉꯥꯡ ꯈꯪꯗꯦ ꯅꯨꯡꯗꯥꯡ ꯇꯩꯔꯝꯃꯒ ꯅꯨꯡꯗꯥꯡ ꯇꯩꯔꯝꯃꯤ ꯄꯨꯛ ꯊꯤꯟꯗꯣꯛ ꯇꯧꯕ ꯂꯩꯔꯁꯨ ꯑꯁꯤ ꯅꯨꯡꯗꯥꯡꯗ ꯆꯣꯠ ꯂꯥꯎꯅ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯨ ꯀꯣꯏꯗꯧꯗ ꯅꯣꯡꯉꯥꯜꯂꯛꯄꯅ ꯈꯣꯏꯗꯧꯗ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯨ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯖꯥꯡ ꯂꯩꯔꯝꯕꯅꯤ ꯅꯨꯡꯁꯤꯠ ꯅꯨꯡ ꯈꯥꯏꯗꯣꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯁꯦ ꯎꯕꯁꯦ ꯑꯩ ꯏꯁꯨ ꯅꯨꯄꯤꯁꯦ ꯃꯈꯨꯁꯦ ꯀꯗꯥꯏꯗ ꯇꯨꯁꯜꯂꯨꯔꯒ ꯅꯥꯏꯌꯦ ꯁꯤ ꯆꯤꯛꯏ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯀꯥꯔꯛꯀꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯁꯦ ꯁꯨꯃꯥꯏꯅ ꯅꯣꯏ ꯑꯃꯗꯨꯁꯨ ꯅꯣꯏꯍꯜꯂꯣ ꯃꯈꯨꯁꯦ ꯅꯥꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯂꯤꯁ ꯇꯧꯕꯤꯔꯤꯕ ꯀꯦꯔꯣꯁꯤꯟꯒ ꯑꯗꯨꯒꯤ ꯑꯆꯥꯊꯥꯎꯒꯗꯣ ꯁꯥꯍꯟꯗ꯭ꯔꯁꯨ ꯅꯣꯏꯕꯤꯔꯦ ꯑꯗꯣ ꯁꯥꯍꯜꯂꯒ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ
ꯈꯣꯏꯗꯧꯗꯁꯨ ꯍꯥꯞꯄꯗꯁꯨ ꯉꯜꯂꯣ ꯁꯤꯁꯦ ꯈꯣꯏꯗꯧꯁꯨ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯆꯣꯠ ꯂꯥꯎꯅ ꯈꯣꯏꯗꯧꯁꯤꯗ ꯊꯥꯎꯁꯦ ꯂꯨꯞꯄꯒ ꯁꯨꯃꯥꯏꯅ ꯆꯣꯠ ꯂꯥꯎꯅ ꯅꯨꯡꯗꯥꯡ ꯇꯨꯝꯕꯗ ꯍꯥꯞꯄꯝꯃꯗꯤ ꯁꯨꯃꯥꯏꯅ ꯄꯨꯡ ꯅꯣꯛꯄ ꯀꯩꯀꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯩꯁꯟꯕꯤꯕ ꯒ꯭ꯌꯥꯁ ꯀꯥꯕ ꯅꯨꯡꯁꯤꯠ ꯀꯥꯕ ꯅꯨꯡꯁꯤꯠ ꯀꯥꯕ ꯂꯣꯏꯅ ꯐꯕꯅꯤ ꯁꯦ ꯑꯩꯈꯣꯏ ꯇꯧꯅꯤ ꯏꯁꯨꯁꯤꯡꯁꯤ ꯇꯧꯅꯤꯡꯉꯤ ꯃꯁꯤ ꯕꯟꯗꯥꯔꯗ ꯌꯥꯝ ꯆꯥꯈ꯭ꯔꯕꯅꯦ ꯑꯝꯇ ꯐꯖꯅ ꯅꯣꯏꯕꯤꯔꯣ ꯐꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯌꯥꯡꯉꯦ ꯍꯥꯏꯅ ꯈꯨꯎꯁꯦ ꯅꯥꯕ ꯐꯔꯦ ꯍꯥꯏꯅ